मणिपुर की अपुनबगी सक्तमदा सिंगनारक्लिबा से लेमिनारिबा फुरुप सिंगी मरक्ता सेनमिटलोन की अचेतपा मरी लैरक्तबदगिनी हाइबा टॉपिक दा फर्स्ट स्टेट लेवल ओपन डिबेटिंग कॉम्पिटिशन 2024 ngarang Ningthoukhong Kha Mamang Leikai Da Pangthokhre competition aduda MB College IMPHAL na AHANBA aduga Manipur University na ANISUBA amasung AHUMSUBA position TAKHRE Ningthoukhong Protection Committee amasung Jingtam Lichinglop Ningthoukhong na Sinduna Ningthoukhong Kha Multipurpose Community Hall da Pangthokiba debating competition aduda Manipur ge tongan ba school college amade Manipur University yauna punna competitor kunna saruk yakhe debating competition aduda Tadri branch da Mahairoi Taruk amasung opposition bench da Mahairoi Taramari na fangkhe Manipur State Human Rights Commission ge chairperson oramba senior advocate Khaidem Manina speaker oduna pangthokiba debating competition aduda Ningthoukhong Protection Committee ge president L Gorogopal Jingtam Lichinglop ge president M Rajenna athoiba mithunglen sing oina saruk yakhe debating competition aduda Maharaj Bodhichandra College ke Mahiroi Thokchom Rosanna point chahungi manungta point chaniga supna ahum fangduna ahanba position Manipur University ki Sanatombi Laishramna point chaniga supna ani fangduna ANISUBA amade University asimakke Laishram sana jawbana point chamaga marifutara manga fangduna ahumsuba takhe Makok mathang takraba mahiroi singda trophy certificate amadi sale oina lupa lising tara amasung taret mathang sitna lanthokduna pukning thawatke competition adu saruk yakhiba mahiroi tareta consolation prize oina certificate amasung sale gi mana khutsin nakhiba loinana saruk yakhiba mahiroi singda certificate piduna pukning thawatke